Centerna petrol, diesel amadi aviation turbine fuel the lauriba export duty sing ngasidagi revise tawkibaga loinana domestic flight ki ticket mamal hongtharaklaba iyana leire haidi powasina high Anoba revised export duty asida domestic market petrol amsung diesel gi mamal di ahongba leitre domestic airlines singda supply tawriba aviation turbine fuel gi mamal liter amada lupa manga hanthakiba sinamaram oiraga hauzik aviation turbine fuel liter amagi mamal lupa chamatara oire bulk oina lobadasu aviation turbine fuel gi mamal ase kiloliter amada lupa lakh amaga lising tara manga oirambadagi lupa lakh amaga lising tarada Hanthakhre Middle East ki lana maram oiraga jet fuel gi mamal hengat kraba matung handaki asina ahanbo oina mamal hantharakpani jet fuel gi mamal hantharakpa asina domestic airline gi ticket mamal da hantharaklaba yai haina panari airlines ki apunba operation expense ki chada nifurom da jet fuel na oibana thau gi mamal hantharakpa sige kanaba miyamna hakthing nana phanglaba yai haina panari